ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯀꯛꯋꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯔꯛꯈꯤꯕꯤ ꯅꯥꯎꯔꯦꯝ ꯁꯟꯖꯤꯇꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯣꯁꯠꯃꯣꯔꯇꯦꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯍꯧꯈꯤꯕ ꯇꯥꯡ 12ꯗꯒꯤ ꯔꯤꯝꯁꯀꯤ ICUꯗ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯛꯈꯤꯕꯤ ꯀꯛꯋꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗꯒꯤ ꯂꯥꯏꯁ꯭ꯔꯝ ꯅꯤꯉꯣꯜ ꯅꯥꯎꯔꯦꯝ ꯑꯣꯡꯕꯤ ꯁꯟꯖꯤꯇꯥ ꯆꯍꯤ 32, ꯃꯄꯨꯔꯣꯏꯕ ꯗꯤꯄꯛ ꯉꯁꯤ ꯔꯤꯝꯁꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ICUꯗ ꯚꯦꯟꯇꯤꯂꯦꯇꯔ ꯍꯥꯞꯇꯨꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯂꯥꯏꯀꯠꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯄꯨꯡ 2:19 ꯔꯣꯝ ꯇꯥꯕꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯁꯟꯖꯤꯇꯥꯒꯤ ꯍꯛꯆꯥꯡ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯕꯒꯤꯗꯃꯛ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 10ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10:30 ꯔꯣꯝ ꯇꯥꯕꯗ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯤꯡꯖꯃꯩ PSꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯛꯋꯥ ꯑꯃꯁꯨꯡ ꯁꯤꯡꯖꯃꯩꯒꯤ ꯃꯔꯛꯇ NH 102ꯒꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯃꯤꯌꯥꯝꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯄꯒꯤ ꯃꯩꯈꯨꯅ ꯁꯟꯖꯤꯇꯥꯒꯤ ꯏꯃꯨꯡꯗ ꯇꯥꯗꯨꯅ ꯁꯟꯖꯤꯇꯥ ꯃꯩꯈꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯔ ꯐꯨꯟꯕꯗꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯊꯥ 7ꯒꯤ ꯅꯥꯎꯄꯨꯔꯤꯕ ꯄꯨꯡꯅꯨꯡꯒꯤ ꯑꯉꯥꯡꯁꯨ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 14ꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯎꯔꯦꯝ ꯁꯟꯖꯤꯇꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ JAC ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯟꯖꯤꯇꯥꯒꯤ ꯍꯛꯆꯥꯡ ꯔꯤꯝꯁ ꯃꯣꯔꯒꯇ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯅꯅꯕ ꯊꯝꯈ꯭ꯔꯦ꯫ JAC ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯟꯖꯤꯇꯥꯒꯤ ꯍꯛꯆꯥꯡ ꯀꯛꯋꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗ ꯄꯣꯠꯂꯣꯏꯕ ꯍꯥꯏꯅ ꯌꯥꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯂꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯂꯒ ꯂꯥꯛꯄ ꯈꯣꯡꯖꯣꯝ ꯇꯨꯔꯦꯜ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯀꯠꯄꯒꯤ ꯊꯧꯔꯝ ꯉꯁꯤ ꯈꯣꯡꯖꯣꯝ ꯋꯥꯔ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠ ꯑꯃꯁꯨꯡ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯑꯅꯤꯅ ꯁꯤꯜꯂꯒ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ 38ꯁꯨꯕ ꯂꯥꯡꯕꯟ ꯍꯩꯁꯣꯏ ꯀꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯤꯌꯥꯝꯅ ꯈꯣꯡꯖꯣꯝ ꯇꯨꯔꯦꯜꯗ ꯍꯩ ꯂꯩ ꯀꯠꯂꯕ ꯃꯇꯨꯡꯗ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯁꯠ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ M. ꯍꯦꯃꯟꯇꯅ ꯍꯥꯏ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝꯗꯤ ꯃꯇꯝꯗꯨꯒꯤ ꯑꯊꯧꯕ ꯏꯄꯥ-ꯏꯄꯨꯁꯤꯡꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯑꯗꯨ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯅ ꯈꯨꯗꯨꯡ ꯏꯟꯕ ꯉꯝꯅꯕ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤ ꯃꯩꯔꯤꯛꯄꯤꯗꯒꯤ ꯃꯩꯖꯥꯎꯕꯤ ꯍꯧꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯥꯟ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯍꯧꯗꯕ ꯃꯔꯝꯅ ꯉꯁꯤꯗꯤ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯊꯥ 13 ꯐꯥꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯟꯇꯔꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯕꯒꯤ ꯃꯃꯤ ꯇꯥꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯏꯍꯧ ꯑꯁꯤ ꯍꯟꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯍꯧꯔꯒ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯥꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯋꯥꯡꯈꯩ ꯃꯩꯔꯥꯕ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠ ꯑꯃꯁꯨꯡ ꯅꯤꯡꯊꯦꯝꯆꯥ ꯅꯤꯡꯁꯤꯡ ꯂꯨꯞꯅ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯂꯥꯟꯖꯥꯎꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯂꯥꯡꯕꯟ ꯊꯥꯒꯤ ꯍꯩꯁꯣꯏ ꯀꯠꯄꯒꯤ ꯊꯧꯔꯝ ꯉꯁꯤ ꯈꯣꯡꯖꯣꯝ ꯇꯦꯡꯒꯣꯜ ꯂꯩꯀꯥꯏꯒꯤ ꯈꯣꯡꯖꯣꯝ ꯇꯨꯔꯦꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯃꯨꯔ ꯐꯦꯜꯀꯣꯟ ꯐꯥꯕ ꯑꯃꯁꯨꯡ ꯍꯥꯠꯄ ꯊꯤꯡꯅꯕ DC ꯅ ꯑꯦꯌꯔ ꯒꯟ ꯄꯤꯈꯠꯂꯛꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯔꯝꯗꯒꯤ ꯄꯥꯏꯔꯛꯄ ꯇꯃꯦꯡꯂꯣꯡꯒꯤ ꯃꯤꯌꯥꯝꯅ ꯑꯈꯨꯏ ꯄꯨꯏꯅ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯃꯨꯔ ꯐꯦꯜꯀꯣꯟ ꯐꯥꯕ ꯑꯃꯁꯨꯡ ꯍꯥꯠꯄ ꯊꯤꯡꯅꯕ DC ꯇꯃꯦꯡꯂꯣꯡꯒꯤ ꯗꯥꯛꯇꯔ L. ꯑꯥꯡꯁꯤꯝ ꯗꯥꯡꯁꯨꯋꯥꯅ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯑꯦꯌꯔ ꯒꯟ ꯄꯤꯈꯠꯂꯛꯅꯕ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯏꯟꯇꯤꯐꯤꯛ ꯅꯦꯝꯗ ꯐꯥꯜꯀꯣ ꯑꯃꯨꯔꯦꯟꯁꯤꯁ ꯀꯧꯕ ꯎꯆꯦꯛ ꯃꯈꯜ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯜ 94ꯗ ꯑꯣꯛꯇꯣꯕꯔꯒꯤ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯆꯌꯣꯜꯗꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥ ꯐꯥꯎꯕꯗ ꯂꯥꯛꯄ ꯃꯔꯝꯅ ꯎꯆꯦꯛ ꯃꯈꯜ ꯑꯁꯤꯕꯨ ꯐꯥꯕ ꯑꯃꯁꯨꯡ ꯍꯥꯠꯄꯗ ꯅꯠꯇꯅ ꯉꯥꯛ-ꯁꯦꯟꯕꯒꯤ ꯊꯕꯛ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯅ ꯄꯥꯏꯈꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯎꯆꯦꯛ ꯃꯈꯜ ꯑꯁꯤꯗ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯥꯠꯄ ꯑꯃꯁꯨꯡ ꯆꯤꯟꯖꯥꯛ ꯁꯦꯝꯕꯅꯆꯤꯡꯕ ꯃꯈꯜ ꯑꯃꯠꯇ ꯆꯠꯊꯕ ꯌꯥꯔꯣꯏ꯫ ꯆꯠꯊꯔꯝꯂꯕꯗꯤ ꯋꯥꯏꯜꯗꯂꯥꯏꯐ ꯑꯦꯛꯇ ꯄ꯭ꯔꯣꯇꯦꯛꯁꯟ 1972ꯒꯤ ꯁꯦꯛꯁꯟ 50 ꯑꯃꯁꯨꯡ 51ꯒꯤ ꯃꯈꯥꯗ ꯆꯩꯔꯥꯛ ꯐꯪꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯈꯨꯜ 94ꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯗ ꯂꯩꯕ ꯑꯦꯌꯔ ꯒꯟꯁꯤꯡ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯂꯦ ꯑꯗꯨꯒ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯗꯨꯅ DC ꯗ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯄꯤꯁꯤꯜꯂꯛꯄꯒꯤ ꯔꯤꯄꯣꯔꯠ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯣꯏꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ MMTUꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯩꯇꯩꯕꯨ ST ꯂꯤꯁꯇ ꯆꯟꯅꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯂꯨꯆꯤꯡꯕ ꯀꯌꯥ ꯂꯦꯞꯇꯅ ꯎꯅꯕꯒꯤ ꯀꯦꯝꯄꯦꯟ ꯆꯠꯊꯔꯤ꯫
Mitai Maitaibu Indian Constitution ki ST list chalhanduna phurup asigi hingbagi political, social amasung economic ki rights nga u haiduna Mitai Maitai Tribe Union MMTU na sangsilagliba nationwide campaign ki saruk ama oina India ki maruoiba political, social activist amasung lining ki lusingba kya leptuna unaduna campaign chathari haina MMTU ki organizer Takelamam Parijat na thadrok pachirol amana hairi chirol asina makha taribadi campaign asigi manungsana National Commission for Minority ki chairman Iqbal Singh Lalpur AICC की नॉर्थ ईस्ट इंचार्ज गारिस भा सोशल एक्टिविस्ट रेमी देसाई उनदुना खोंजंग असिबु सौगतपिनबा अमदि याहनबिनबा तक्सिनख्रे कैंपेन असिदा मणिपुरदगी हौकिबा सिख की लुचिंगबा अमसुंग सोशल एक्टिविस्ट अमृत सिंह पवाना चावना सरुक याबिरी इंडिया की सिख लुचिंगबा कयाना मैतै सिंगी हिस्ट्री अमसुंग कल्चर मयेक सेंगना ताक्तुना एसटी लिस्ट चनफम थुई हाइबा फोंदोक्रे नेशनल कमीशन फॉर माइनॉरिटी की चेयरमैन इकबाल सिंह लालपुर लेबा मैतै सिंगना एसटी लिस्ट चनफम थुई हाइना पौदमबगा लोइनाना महाकना महाकी माइकैदगिसु मैतैना एसटी लिस्ट चनफम थुई हाइना फोंदोकपगा लोइनाना करिगिदमक कुकी सिंगना एसटी लिस्ट चंदुना लेरगा मैतैना एसटी लिस्ट चंद्रिबनो हाइना फोंदोखी लोइनाना खुदकता महाकी सेक्रेटरीदा मरिक सुंबा रिपोर्ट अमा इकलक्तुना थाखिनबा खंगनखी सोशल एक्टिविस्ट रेमी देसाई उनबदा हौजे मणिपुर तंगदु लेतादबा लेरिबा असि हाना तंगदु लेताबा पुरकनबा पुन्ना होना मिनखिसि मैतैना कॉन्स्टिट्यूशन की एसटी लिस्ट चनबा हाइबसिदि मैतै सिंगी बर्थ राइट ने मसिदा कनागुंबी फुरुप अमतना यतफम थोकते महाक मसागी ओइना मितै अमसुंग कुकी जोसिंगी मरमदा यामना मुन्ना खंगी हाइना फोंदोरकपगा लोइनाना मखा ताना पुन्ना चमिनसी हाइबगी वाफम फोंदोरखी कैंपेन असिगी सरुक अमा ओइना पॉलिटिकल की ओइबा मियोइसिंग उनरकपदा AICC की नॉर्थ ईस्टर्न इंचार्ज गारिस उनदुना मैतै की ST की मतंग असिदा पौदमखी गारिसना फोंदोरकपा वाफम असिगी मतंगदा ICC की प्रेसिडेंट मालिक अर्जुन खरगेसु उननबा अपॉइंटमेंट अथुबदा सिल्लगा पिरकलगे हाइना फोंदोरखी ICC की माइकैदगिसु मैतै सिंगना तालिबा डिमांड असि खंदुना पुनमकी फगदबा येंगलगा तौबा याबा पांगबा याबा मतेंग पुनमक पांगनी हाइना थाजबा पिरखी MMTU ना गारिस उनद्रिंगैदा MPCC की प्रेसिडेंट मेघचंद्र अमसुंग ICC की मेंबर एन भूपेंद्र उनखी हाइरी मखा तारकपा पाउदा महिरोय सिंबु लाना लमजिंगदुना खुलाई ओइना सिजिनबिगनु सु स्टूडेंट यूनियन ऑफ कंगलेपाक सुक साफोंगलखिबा चही 12 सुरकपगा इरोइनाना ngasi महिरोय लुप असिगी वांखैदा लेबा मयाई लोइसंगदा फाउंडेशन डे की थोरम पांगथोकरे थोरम अदुगा मरी लेनाना सुक की प्रेसिडेंट धन कुमार निंगथोगजाना हाई हौजिक लमदम असिदा थोरकलिबा इरांग असिना मरम ओइरगा महिरोय सिंगी कैरियर अमसुंग लाइरिक लाइसु तंबदा अचौबा चैथेंग अमा पीरी मरक असिदा मियोय खोजोक खरना लानाइगी ओइबा इंटरेस्टा महिरोय सिंगबु लाना लमजिंग बिरबरा हाइबगी अचौबा चिंगनाबा लेरे मसिमक यामना लाइबक थीबनी मरम असिना महिरोय सिंगना सेक्शन फिरेप लौबगी तंगाई फदबा लेरे महिरोय सिंगना खोंजंग चंगसिनबा मतमदा चंगसिलिबा खोंजंग अदुगी मरम खंगना अमदि लुचिंगबा नाइना खोंजंग चंगसिनसी मियोय खरगी थौइन सिंदा हेक्तमक खोंजंगदा यावसिनबगी हैनबी थादोक्सी लोइनाना महिरोय सिंगबु लाना लमजिंगदुना खुलाई ओइना सिजिनबा होनबा असि मखा ताना होनबिगनो हाइना महागना मखा ताना फोंदोखी मखा तारकपा पाउदा सोशल मीडिया दा CM चैरुबा सिंग फाबा हौरे फेसबुक अमदी तोंगान सोशल मीडिया की प्लेटफॉर्म सिंगदा मणिपुर की चीफ मिनिस्टर N Biren अमसुंग अतोपा मियोय सिंगदा थक्सी खासी यावदबा इमुंग मनुंग ताबा नुंगाइतबा वही कया सिजिनरगा चैबा अमदी ngang sakpa singi mathakta पुलिसना ड्राइव चथबा हौखिबगा लोइनाना मियोय 10 हेना पुलिसना फगतख्रे हाइरी पुलिसदगी फंगबा पाव अमगी मतुंग इना मणिपुर पुलिस अमदी साइबर क्राइम्स ना था अमा चुपना सोशल मीडिया प्लेटफॉर्म सिंग द चीफ मिनिस्टर यावना मियोय कयादा चैबा अमदी अरानबा पाव संदोकपा मियोय सिंग फगतनबा ड्राइव चथबा हौरे था अमा चुपना चथगदबा ड्राइव असिगी मतुंग इना हौखिबा नुमित खरनी असिदा CM बु चैबा अमदी ngang sakpada chenaba मियोय 10 हेना पुलिसना फागतुना जेलदा थमख्रे मियोय खरा अमना फागतनबा कोइथी थीरी हाइना पाव असिना हाइरी मखा तारकपा पाउदा यूनियन होम मिनिस्टर अमित शाहना ngamkhai sambal khari हाइरबसु कुकी ताबा मफम सिंग कांथोकलब्रा एजेंसी प्राइम मिनिस्टर नरेंद्र मोदी ना लुचिंगबा BJP लेंगाक असिगी अहुमरक सुबा तामगी
ꯃꯣꯗꯤ 3.0 ꯁꯦꯝꯈꯤꯕꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ 100ꯅꯤ ꯁꯨꯔꯛꯄꯒꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯗ ꯉꯝꯈꯩ ꯄꯔꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯀꯤꯂꯣꯃꯤꯇꯔ 30 ꯔꯣꯝ ꯂꯣꯏꯁꯤꯜꯂꯦ, ꯋꯥꯠꯍꯧꯔꯤꯕꯁꯤꯡꯁꯨ ꯂꯣꯏꯁꯤꯟꯅꯕ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯉꯔꯥꯡ ꯈꯛꯇꯃꯛ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔꯒꯤ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯂꯦꯞꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯅꯦꯁꯅꯦꯜ ꯇꯤꯚꯤ ꯆꯦꯅꯦꯜ ꯅ꯭ꯌꯨꯁ 18ꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯣꯔꯁꯇꯒꯤ ꯐꯪꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯀꯨꯀꯤꯅ ꯈꯨꯟꯗꯥꯕ ꯂꯝꯁꯤꯡꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯀꯣꯟꯅ ꯏꯔꯥꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯥꯅꯅꯕ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯊꯕꯛ ꯃꯈꯥ ꯆꯠꯊꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯄꯜꯂꯤ꯫ ꯀꯨꯀꯤꯖꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯔꯤꯖꯤꯝꯗ ꯑꯀꯥꯏꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯕ ꯂꯦꯞꯄꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯁꯤꯡꯅ ꯊꯤꯡꯂꯛꯄꯗꯒꯤ ꯂꯦꯞꯈꯤꯕꯅꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯗꯤꯃꯥꯟꯗ ꯑꯗꯨꯗ ꯁꯦꯟꯇꯔꯅ ꯅꯥꯀꯣꯏꯅꯅ ꯑꯌꯥꯕ ꯄꯤꯊꯣꯛꯂꯝꯕ ꯌꯥꯕꯒꯤ ꯑꯀꯤꯕꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯒꯤ ꯑꯋꯥꯡ ꯊꯪꯕ ꯃꯥꯏꯀꯩꯗ ꯁꯝꯕꯜ ꯈꯥꯕ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯕꯤꯖꯦꯄꯤꯒꯤ ꯄꯤꯑꯦꯝ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯝꯒꯤ ꯅꯨꯃꯤꯠ 100ꯅꯤ ꯁꯨꯕꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯇꯥꯕ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯅꯥꯔꯣꯟꯗ ꯆꯪꯂꯛꯄ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯊꯤꯡꯅꯕ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯅꯕ ꯁꯦꯟꯇꯔꯅ ꯈꯪꯍꯟꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯀꯨꯀꯤꯖꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅ ꯁꯝꯕꯜ ꯈꯥꯕꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯆꯪꯍꯟꯈꯤꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 5 ꯆꯨꯔꯆꯥꯟꯄꯨꯔ, ꯆꯥꯟꯗꯦꯜ, ꯇꯦꯡꯅꯧꯄꯜ, ꯀꯥꯝꯖꯣꯡ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯑꯁꯤ ꯆꯥꯎꯔꯥꯛꯅ ꯀꯤꯂꯣꯃꯤꯇꯔ 339ꯗꯒꯤ 100 ꯐꯥꯎꯕ ꯁꯥꯡꯅ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩꯒ ꯇꯥꯏꯅꯔꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯃꯣꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯍꯨꯝꯁꯨꯕ ꯇꯥꯝ ꯆꯪꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯑꯅꯤꯁꯨꯕ ꯇꯥꯝꯗꯒꯤ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤ ꯆꯪꯁꯤꯟꯗꯨꯅ ꯊꯝꯗꯨꯅ ꯃꯄꯥꯟꯗꯒꯤ ꯏꯂꯤꯒꯦꯜ ꯃꯥꯏꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯍꯜꯂꯛꯇꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯝꯕꯜ ꯅꯤꯡꯊꯤꯅ ꯈꯥꯗꯨꯅ ꯊꯝꯅꯕ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒ ꯏꯟꯗꯤꯌꯥꯒ ꯑꯅꯤꯒꯤ ꯃꯔꯛꯇ FMR ꯆꯠꯅꯍꯟꯗꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯏꯟꯇꯔꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯁꯇ꯭ꯔꯛꯆꯔꯗ ꯑꯍꯣꯡꯕ ꯂꯩꯇꯅꯕ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯄ ꯍꯧꯈꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯦꯀꯥꯎꯟꯠ Xꯇ ꯊꯥꯗꯣꯔꯛꯄ ꯄꯣꯁꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯀꯤꯂꯣꯃꯤꯇꯔ 1394 ꯁꯥꯡꯕ ꯉꯝꯈꯩ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯁꯝꯕꯜ ꯈꯥꯅꯕ ꯋꯥꯔꯦꯞ ꯂꯧꯔꯦ꯫ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯗ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯕ ꯉꯝꯕꯒ ꯂꯣꯏꯅꯅ ꯄꯦꯇ꯭ꯔꯣꯜ ꯇ꯭ꯔꯦꯛ ꯑꯃꯁꯨꯡ ꯊꯝꯗꯨꯅ ꯉꯥꯛ-ꯁꯦꯜꯂꯒꯅꯤ꯫ ꯉꯝꯈꯩ ꯁꯝꯕꯜ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯑꯁꯥꯡꯕ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 10 ꯔꯣꯝꯗꯤ ꯁꯝꯕꯜ ꯈꯥꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯁꯝꯕꯜ ꯑꯁꯤ ꯄꯥꯏꯂꯦꯠ ꯄ꯭ꯔꯣꯖꯦꯛꯠ ꯑꯣꯏꯅ ꯍꯥꯏꯕ꯭ꯔꯤꯗ ꯁꯔꯚꯤꯁꯦꯁ ꯁꯤꯁꯇꯦꯝ HSS ꯑꯁꯤ ꯍꯥꯞꯅꯕ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯁꯥꯟꯇꯤ ꯊꯝꯅꯕ ꯃꯤꯇꯩ ꯑꯃꯗꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯒ ꯁꯥꯟꯅꯕꯅꯣ? ꯀꯪꯒ꯭ꯔꯦꯁ ꯃꯃꯥꯡ ꯆꯍꯤꯒꯤ ꯃꯦ 2ꯗꯒꯤ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯅꯧ ꯅꯧꯅ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥ ꯍꯧꯔꯛꯄꯗꯒꯤ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯑꯦꯇꯦꯛ ꯆꯠꯊꯕꯇ ꯅꯠꯇꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈ꯭ꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇꯒꯤ ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯇꯥꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯆꯃꯝꯅꯍꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯋꯥꯔꯀꯤꯡ ꯄ꯭ꯔꯁꯤꯗꯦꯟꯠ KH ꯗꯦꯕꯕ꯭ꯔꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ BT ꯔꯣꯗꯇ ꯂꯩꯕ ꯀꯪꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯍꯥꯏ ꯉꯔꯥꯡ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯑꯍꯨꯝꯁꯨꯕ ꯂꯩꯉꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠ 100ꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯦꯁꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯃꯤꯇꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯀꯨꯀꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ ꯍꯥꯏꯔꯤꯕꯗꯨ ꯀꯔꯝꯕ ꯂꯨꯆꯤꯡꯕꯁꯤꯡꯅꯣ ꯃꯤꯌꯥꯝꯗ ꯃꯃꯨꯠ ꯇꯥꯅ ꯈꯪꯍꯟꯕꯤꯌꯨ꯫ ꯃꯤꯇꯩꯒꯤ ꯑꯣꯏꯅꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯂꯩ꯫ ꯀꯨꯀꯤꯒꯤꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ ꯍꯥꯏꯔꯤꯕꯁꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯈꯪꯕ ꯂꯩꯇꯦ꯫ BJPꯒꯤ ꯑꯍꯨꯝꯁꯨꯕ ꯇꯥꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯅꯨꯃꯤꯠ 100ꯅꯤ ꯁꯨꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯣꯏꯁꯤꯜꯍꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯨꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯃꯩꯇꯩꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ ꯍꯥꯏꯔꯤꯕꯁꯤ ꯀꯔꯝꯕ ꯃꯥꯏꯀꯩꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯋꯥꯐꯝꯅꯣ ꯍꯪꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇꯒꯤ N. ꯖꯤꯑꯣꯐ꯭ꯔꯤꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯗ ꯅꯤꯡꯊꯤꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ 90 ꯔꯣꯝ ꯅꯥꯔꯣꯟꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯃ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ, DGP ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅ ꯂꯩꯔꯤꯕ ꯑꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯕ ꯋꯥꯐꯝꯂꯥ? ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯄꯥꯎ ꯍꯥꯞꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯌꯥ ꯇꯝꯌꯥꯗ ꯂꯩꯖꯔꯤꯕ ꯃꯤꯌꯥꯝ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤꯕ ꯑꯁꯤ
ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯡꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯂꯗꯨꯅ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯁꯟꯗꯣꯔꯛꯈꯤꯕ ꯄꯥꯎ ꯑꯗꯨꯅ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯁꯦꯡꯗꯣꯔꯛꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗ ꯍꯦꯟꯅ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯦ꯫ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯋꯥ ꯈꯔ ꯉꯥꯡꯂꯨꯕꯒꯤꯗꯃꯛꯇꯗꯤ ꯈꯨꯗꯛꯇ ꯐꯥꯕ ꯉꯝꯂꯒ ꯊꯥ ꯑꯁꯤꯒꯤ 13ꯇ ꯊꯣꯛꯈꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡ ꯆꯪꯁꯤꯜꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯗꯣꯛꯇ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯍꯪꯈꯤ꯫